ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅꯥꯛꯁꯤꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯒꯣꯄꯥꯜꯒꯤ ꯑꯔꯣꯟꯕ ꯍꯥꯏꯕꯗꯤ ꯐꯛꯂꯣꯟ ꯈꯥꯆꯤꯟꯕ ꯀꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯇꯞꯅ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯕꯛ ꯈꯔ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯒꯣꯄꯥꯜꯗ ꯌꯥꯝꯅ ꯁꯥꯎꯅ "ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯑꯩꯁꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣꯕ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯃꯤꯅꯥꯛꯁꯤꯗ ꯄꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ "ꯑꯥꯁꯥ ꯊꯦꯕꯤ, ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ? ꯑꯥꯁꯦ ꯅꯪ ꯋꯥꯈꯜ ꯃꯥꯡꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯁꯤꯗ ꯄꯨꯈꯠꯂꯒ ꯊꯝꯕ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯗꯨ ꯀꯔꯤꯒꯤ ꯁꯥꯎꯕ ꯑꯣꯏ?" ꯃꯤꯅꯥꯛꯁꯤ ꯒꯣꯄꯥꯜꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯎꯍꯧꯗ꯭ꯔꯕꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯌꯥꯝꯅ ꯁꯥꯎꯅ "ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯇꯨꯅ ꯐꯥꯍꯟꯒꯅꯤ ꯑꯗꯨꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ "ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯕ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯖꯦꯜꯗ ꯆꯪꯂꯒꯅꯦꯕ ꯑꯩꯒꯤ ꯃꯤ ꯑꯃ ꯂꯩꯔꯤ꯫ ꯑꯩꯕꯨ ꯅꯨꯃꯤꯠ 6 ꯐꯥꯎꯅ ꯖꯦꯜꯗ ꯂꯩꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯥꯁꯦ ꯀꯔꯤ ꯍꯥꯏꯔꯦ? ꯅꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯃꯥꯡꯂꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯑꯁꯨꯝ ꯊꯤꯔꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒꯅꯤ꯫ ꯑꯩꯕꯨ ꯃꯤꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯛꯂꯒ ꯍꯥꯏꯔꯛꯂꯤ, "ꯑꯥꯁꯦ ꯁꯥꯎꯔꯅꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯂꯦ, ꯑꯩꯅ ꯈꯪꯂꯦ, ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯈꯪꯗꯕ ꯑꯣꯏꯔꯦ꯫ ꯑꯥꯁꯦ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ, ꯃꯤꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ, ꯃꯤꯅ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯣꯏꯔꯦꯕ." ꯃꯤꯅꯥꯛꯁꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒꯣꯄꯥꯜꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯄꯩꯁꯥꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯅꯪꯅ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤꯅ "ꯄꯩꯁꯥ ꯑꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯒꯣꯄꯥꯜꯅ "ꯄꯩꯁꯥ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯒꯤ ꯕꯦꯡꯛꯇ ꯊꯝꯈ꯭ꯔꯦ꯫ ꯅꯪ ꯉꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯁꯥꯁꯨ ꯃꯥꯡꯖꯕ, ꯄꯩꯁꯥꯁꯨ ꯃꯥꯡꯖꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛꯇꯣ ꯌꯥꯝꯅ ꯊꯨꯅ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯤꯁꯤꯡ ꯀꯧꯔꯒ ꯍꯥꯠꯇꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯅ "ꯅꯪꯒꯤ ꯊꯕꯛꯇꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯕ꯫ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯁꯦ ꯙꯤꯔꯦꯟ ꯍꯥꯠꯂꯨꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯤꯅꯥꯛꯁꯤꯅ "ꯍꯥꯠꯀꯗꯕꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯔꯦꯗꯅꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜ ꯅꯣꯛꯂꯤ ꯑꯗꯨꯒ "ꯑꯁꯦ ꯃꯤꯅꯥꯛꯁꯤ, ꯅꯪ ꯑꯗꯨꯝꯅ ꯁꯥꯎꯔꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯣꯏꯗ꯭ꯔꯤ꯫ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯗ꯭ꯔꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ? ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯙꯤꯔꯦꯟꯗꯣ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯂꯒꯦ꯫ ꯃꯥꯒꯤ ꯃꯃꯤꯡ, ꯃꯊꯥ, ꯂꯩꯐꯝ, ꯑꯁꯦ ꯐꯣꯇꯣꯅꯆꯤꯡꯕ ꯑꯩꯉꯣꯟꯗ ꯄꯤꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯅꯥꯛꯁꯤꯅ ꯙꯤꯔꯦꯟꯒꯤ ꯂꯩꯐꯝꯗꯨ ꯐꯥꯎꯕ "ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ, ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯗꯤ ꯄꯨꯡꯉꯛ ꯍꯤꯡꯉꯛꯏ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯃꯌꯨꯝꯗ ꯀꯔꯝꯅ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯈꯜ ꯃꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯌꯦꯡꯂꯨꯕꯗꯁꯨ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯟꯗꯖꯤꯠꯀꯤ ꯃꯤꯁꯀꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯀꯣꯜ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯅ ꯒꯥꯔꯤ ꯑꯗꯨꯗ ꯒꯣꯄꯥꯜ ꯍꯥꯞꯂꯒ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯂꯒ ꯙꯤꯔꯦꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯤ꯫ "ꯑꯗꯨꯒ ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯙꯤꯔꯦꯟ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤ꯫ ꯑꯁꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯅ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ꯫ ꯍꯜꯂꯣ, ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯣꯄꯥꯜ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯩꯃꯇꯣꯟꯗꯣ ꯊꯣꯔꯛꯂꯤ꯫
ꯂꯩꯃꯇꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯏꯟꯈꯠꯂꯛꯂꯤꯕ ꯃꯧ ꯅꯍꯥꯅꯤ ꯃꯤꯅꯥꯛꯁꯤꯗꯒꯤ ꯇꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯂꯩꯃꯇꯣꯟꯅꯤ ꯂꯩꯃꯇꯣꯟ ꯎꯔꯨꯕꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯤꯗꯣ ꯍꯧꯔꯛꯂꯤ ꯂꯩꯃꯇꯣꯟꯕꯨ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯜꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯥꯆꯠ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒꯣꯄꯥꯜ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯑꯁꯦ ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣ ꯗꯦꯕꯤ ꯑꯩꯅ ꯅꯈꯣꯏꯗ ꯕꯣꯔ ꯄꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯅꯥꯑꯣ ꯑꯌꯦꯛꯑꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯪꯅꯕꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯕꯤꯌꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯁꯨꯅꯨ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯣ ꯑꯩ ꯑꯁꯤ ꯈꯣꯡꯁꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯥꯜꯂꯦꯕ ꯙꯔꯃ ꯆꯦꯟꯕ ꯏꯃꯨꯡ ꯃꯥꯜꯂꯦ ꯑꯩꯅ ꯅꯣꯏꯕꯨ ꯈꯜꯂꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯔꯒꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯇꯣꯟ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯗꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯌꯥꯡ ꯂꯝꯕꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯀꯣꯠꯇ ꯀꯨꯌꯦꯠꯀꯥꯁꯨ ꯌꯦꯠꯄ ꯐꯤꯉꯥꯡ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤ ꯃꯥꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯈꯣꯏꯗ ꯂꯩꯖꯒꯦ ꯍꯥꯏꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯍꯩ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯀꯩ ꯀꯥꯟꯗꯕꯗ ꯃꯣꯏꯅ ꯂꯥꯛꯏꯕꯗꯣ ꯑꯐꯕ ꯃꯔꯝ ꯃꯥꯟꯗꯦ ꯃꯥꯅ ꯂꯥꯛꯂꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯄ ꯌꯥꯏꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯀꯥꯟꯁꯤꯗ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯗꯤꯔꯦꯟꯅ ꯍꯩ ꯅꯪꯁꯨ ꯊꯣꯡꯒꯤ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯅꯪꯁꯨ ꯂꯩꯔꯒ ꯋꯥ ꯉꯥꯡꯉꯨ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯁꯥꯎꯕꯤꯔꯅꯨ ꯕꯕꯥ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯊꯪꯅꯕꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯕꯤꯌꯨ ꯋꯥꯔꯧꯕꯤꯔꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯔꯤꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯤꯅꯥꯛꯁꯤꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯤꯡꯂꯔꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯔꯅꯤ ꯑꯁꯤ ꯑꯗꯨ ꯇꯧꯕ ꯑꯣꯏꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯄꯥꯜꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯆꯔꯤꯛ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯆꯔꯤꯛ ꯑꯁꯦ ꯃꯍꯥꯛꯅ ꯃꯔꯥꯏꯕꯛꯇ ꯊꯝꯃꯒ ꯃꯨꯔꯨꯝ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯤꯔꯦꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯗꯨꯗ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯚꯤꯝ ꯄꯨꯔꯤꯕ ꯑꯆꯧꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯩꯗꯨꯅ ꯃꯊꯛꯇ ꯊꯅꯝꯂꯤ ꯃꯈꯥꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯁꯨꯡꯎ ꯎꯔꯔꯣꯏꯗꯕ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯊꯅꯝꯂꯤꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁ ꯗꯦꯕꯤ ꯅꯪꯅ ꯑꯩꯒꯤ ꯂꯩꯐꯝ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯜꯂꯒꯦꯕꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯒꯣꯄꯥꯜ ꯍꯟꯈ꯭ꯔꯤ ꯃꯤꯅꯥꯛꯁꯤ ꯇꯨꯃꯤꯟꯅꯗꯃꯛ ꯂꯩꯍꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯅꯨꯡꯁꯤꯕ ꯁꯥꯖꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯧꯔꯤꯕꯅꯦꯕ ꯑꯩꯅꯒ ꯍꯛꯆꯥꯡꯁꯤ ꯁꯣꯜꯂꯒ ꯂꯩꯔꯤ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯈꯪꯕꯣꯟꯗꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯌꯥꯡ ꯂꯝꯕꯣꯏꯕꯁꯤꯡꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯌꯥꯔꯦꯍꯦ ꯀꯥ ꯍꯦꯟꯅꯁꯨ ꯉꯥꯡꯉꯨꯔꯅꯨ ꯑꯐꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯂꯩꯃꯇꯣꯟꯗꯤ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯟꯗꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯦꯁꯅ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯁꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯝꯕ ꯀꯅꯥꯒꯤ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯒ ꯅꯟꯗꯖꯤꯠꯅꯁꯨ ꯅꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕ ꯖꯥꯠꯅꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯟꯅꯅꯕ ꯑꯃꯗꯤ ꯅꯪꯒꯤ ꯃꯤꯡꯆꯠꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯔꯤꯕ ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯂꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅꯤ ꯅꯟꯗꯖꯤꯠꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯅꯟꯗꯖꯤꯠꯅ ꯁꯥꯎꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯎꯅꯕꯁꯤꯗ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯟꯗꯖꯤꯠ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩꯁꯨ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯈꯥꯝꯗꯣꯛꯅꯔꯛꯂꯤ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯅꯟꯗꯖꯤꯠꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ
ꯃꯌꯥꯝꯅꯁꯨ ꯈꯪꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯅꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯌꯣꯝꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯅꯟꯗꯖꯤꯠꯅ ꯈꯥꯝꯖꯤꯜꯂꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯜꯂꯛꯂꯕꯗꯤ ꯅꯪ ꯅꯄꯥꯝꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯑꯗꯣ ꯑꯁꯨꯝ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯈ꯭ꯔꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯆꯠꯂꯤꯕꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯙꯤꯔꯦꯟ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯆꯤꯛꯄ ꯅꯥꯕ ꯂꯦꯡꯕ ꯊꯤꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯈꯨꯔꯨ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯜꯂꯤꯕ ꯑꯃꯗꯤ ꯐꯣꯠꯆꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯏ ꯑꯣꯔꯣ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯙꯤꯔꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯈꯠꯈꯤ ꯙꯤꯔꯦꯟꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯅꯟꯗꯖꯤꯠꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯅꯟꯗꯖꯤꯠꯇ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯨꯔꯤꯕꯗꯣ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯇꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯖꯤꯠꯅ ꯌꯥꯔꯦ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤ ꯁꯣꯝꯗ ꯅꯟꯗꯖꯤꯠ ꯑꯋꯣꯏꯕꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯐꯥꯎꯕ ꯗꯣꯛꯇꯔꯅ ꯏ ꯑꯗꯣ ꯈꯛꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯏ ꯈꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯣꯠꯆꯟꯈ꯭ꯔꯕ ꯇꯥꯏꯁꯤꯟꯅꯈ꯭ꯔꯕ ꯃꯐꯝ ꯑꯗꯣ ꯃꯁꯥ ꯃꯊꯣꯝꯇ ꯆꯦꯛꯈꯥꯏꯖꯔꯛꯇꯨꯅ ꯏ ꯑꯣꯔꯣ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯙꯤꯔꯦꯟꯗꯣ ꯆꯩꯅꯥꯈꯣꯔꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯗꯣꯛꯇꯔꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯕꯨ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯣ ꯁꯦꯒꯥꯏꯔꯛꯂꯤꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯠꯆꯤꯟꯗꯨꯅ ꯏ ꯈꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯁꯤꯡ ꯑꯗꯣ ꯂꯦꯞꯇꯨꯅ ꯁꯨꯝ ꯊꯣꯛꯂꯛꯂꯕꯅꯤꯅ ꯙꯤꯔꯦꯟꯒꯤ ꯗꯣꯛꯇꯔ ꯙꯤꯔꯦꯟꯕꯨ ꯂꯥꯌꯦꯡꯉꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯏ ꯋꯥꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯏꯁꯨ ꯂꯧꯗꯨꯅ ꯀꯥꯞꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯕꯨ ꯄꯨꯈꯠꯂꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯤ ꯈꯔ ꯐꯒꯠꯂꯝꯂꯕ ꯇꯥꯏꯁꯤꯟꯅꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯑꯁꯨꯝꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯄ ꯏ ꯊꯣꯛꯂꯛꯄ ꯁꯦꯒꯥꯏꯔꯛꯄ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯒꯤꯁꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯅꯨꯡꯁꯤꯠ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯌꯥꯡ ꯃꯥꯏꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯂꯥꯛꯂꯝꯕꯗꯒꯤꯅꯤ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯤꯒꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯤꯒꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯟꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯙꯤꯔꯦꯟ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯄꯗꯣ ꯈꯛꯈ꯭ꯔꯤ ꯐꯣꯠꯄꯁꯨ ꯂꯣꯏꯗꯨꯅ ꯋꯥꯠꯇ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟꯒꯤ ꯄꯨꯈꯠꯂꯝꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯙꯤꯔꯦꯟꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏ ꯄꯪꯊꯣꯛꯀ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨꯗꯤ ꯏ ꯈꯪꯅꯅꯕ ꯑꯩ ꯇꯧꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏ ꯊꯣꯛꯂꯤꯕꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯃꯅꯥ ꯑꯃ ꯁꯨꯒꯥꯏꯗꯨꯅ ꯃꯍꯤ ꯑꯗꯣ ꯇꯞꯅ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏ ꯈꯛꯂꯤꯕꯗꯣ ꯐꯍꯜꯂꯝꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯗꯣꯛꯇꯔꯅꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯇꯧꯕꯗ ꯏ ꯈꯛꯎ ꯌꯥꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯑꯃꯥꯏꯕꯁꯤꯅ ꯄꯣꯔꯛꯄ ꯃꯅꯥ ꯑꯃ ꯁꯨꯒꯥꯏꯔꯒ ꯃꯍꯥꯛꯅ ꯃꯆꯨꯝ ꯑꯗꯣ ꯊꯥꯗꯕꯗ ꯏ ꯈꯛꯈꯤꯕ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯁꯨ ꯉꯛꯂꯤꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯑꯅꯥꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯅꯥꯕ ꯃꯐꯝ ꯑꯁꯦ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯨꯅ ꯃꯈꯣꯡ ꯑꯁꯦ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯃꯇꯣꯟꯅ ꯍꯥꯏꯕꯗꯒꯤꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯇꯁꯦꯡꯅꯃꯛꯀꯤ ꯏ ꯈꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯄꯨꯊꯔꯣ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯏꯅꯃꯛꯀꯤ ꯇꯥꯔꯛꯂꯒꯅꯤ ꯏꯕꯨꯡꯉꯣ ꯑꯁꯦ ꯇꯁꯜꯂꯪꯕꯟ ꯀꯌꯥ ꯐꯠꯇꯦ
ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯄꯨꯊꯔꯛꯂꯒ ꯑꯆꯥ ꯄꯨꯆꯥ ꯈꯔ ꯈꯨꯔꯨꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯙꯤꯔꯦꯟꯅ ꯌꯨꯝꯗ ꯍꯦꯛ ꯄꯨꯊꯔꯛꯄꯒ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯙꯤꯔꯦꯟ ꯄꯨꯊꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯅꯟꯗꯖꯤꯠ ꯑꯃꯨꯛ ꯐꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯄꯥꯎ ꯂꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯙꯤꯔꯦꯟꯅ ꯄꯨꯊꯔꯛꯂꯤꯕꯁꯦ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯦ ꯑꯁꯤꯕꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯙꯤꯔꯦꯟꯗꯣ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯅꯟꯗꯖꯤꯠꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯙꯤꯔꯦꯟ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯅꯟꯗꯖꯤꯠ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯂꯩꯃꯇꯣꯜ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯙꯤꯔꯦꯟꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯒ ꯏ ꯈꯪꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯔꯨꯔꯒ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯟꯗꯖꯤꯠꯅ ꯃꯥꯏꯕꯗꯣ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯒꯗꯕꯅꯤ ꯂꯥꯏꯒꯤꯁꯨ ꯌꯦꯡꯁꯤ ꯗꯣꯛꯇꯔꯒꯤꯁꯨ ꯌꯦꯡꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯇꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯟꯗꯖꯤꯠ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯅꯟꯗꯖꯤꯠꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯙꯤꯔꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯙꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯌꯧꯔꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯊꯛ ꯃꯈꯥ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅ ꯊꯅꯝꯕ ꯆꯔꯤꯛ ꯑꯗꯨꯗꯤ ꯃꯥꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯥꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯎꯗ꯭ꯔꯕ ꯃꯑꯣꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯚꯤꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯡꯅ ꯊꯅꯝꯕ ꯑꯗꯨꯅꯗꯤ ꯎꯗ꯭ꯔꯕꯅꯤ ꯀꯥꯈꯠꯂꯒ ꯌꯦꯡꯂꯒꯗꯤ ꯎꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣꯒꯤ ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯙꯤꯔꯦꯟꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯙꯤꯔꯦꯟꯗ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯄꯨ ꯗꯁꯥ ꯂꯥꯡꯕꯟ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯉꯣꯟꯗ ꯎꯍꯜꯂꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯊꯥꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯣꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌా ꯑꯃ ꯅꯪꯍꯟꯕ ꯃꯥꯒꯤ ꯃꯁꯥꯕꯨ ꯑꯋꯥꯕ ꯄꯤꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯝꯗ ꯑꯃꯥꯏꯕꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯙꯤꯔꯦꯟꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯍꯧꯗꯕ ꯌꯥꯔꯔꯣꯏ ꯂꯥꯏꯇꯤꯟ ꯈꯨꯔꯝ ꯊꯣꯛꯁꯤ ꯑꯗꯨꯒ ꯎꯁꯤꯟꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯅꯥꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯁꯨ ꯌꯥꯔꯔꯣꯏ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃꯒꯤ ꯃꯄꯥꯝꯗ ꯊꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯤꯅꯣ ꯌꯨꯝ ꯑꯃꯗ ꯃꯇꯝ ꯈꯔ ꯊꯝꯒꯦꯔꯥ ꯑꯃ ꯇꯧ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯃꯍꯥꯛꯄꯨ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟꯗꯤ ꯃꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯃꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯄꯥꯝꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯐꯔꯛꯂꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯒꯤ ꯏꯄꯥꯝꯗ ꯊꯝꯒꯗꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯊꯝꯒꯗꯧꯔꯤꯕ ꯑꯁꯦ ꯏꯆꯝ ꯆꯝꯅ ꯊꯝꯒꯗꯧꯔꯤꯕ ꯅꯠꯇꯦ ꯂꯥꯏꯌꯦꯡꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯀꯗꯕꯅꯤ ꯄꯣꯠ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯦ ꯅꯪꯅ ꯊꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯤ ꯀꯧꯔꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯥꯝꯗ ꯄꯨꯔꯒꯦ ꯍꯥꯏꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯅꯁꯨ ꯍꯣꯏ ꯏꯕꯦꯝꯃ ꯈꯔ ꯊꯨꯅ ꯄꯨꯔꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯁꯤꯕ ꯅꯥꯕ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯙꯤꯔꯦꯟꯗꯣ ꯂꯩꯃꯇꯣꯟꯒꯤ ꯌꯨꯝꯒꯤ ꯃꯄꯥꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯙꯤꯔꯦꯟꯒꯤ ꯌꯨꯝ ꯑꯗꯨꯗꯅ
ngasai Gopalna thanamba pot ado kadaida leibajano haibadu amaiba aduna yamna kupna thinanabagi sem sakhi wari asigi mari suba tangkak matang asida losinjari mathaki tangkak singda kari kamdorokpagi haibadu mayam punna mu ngaiminarasi mayambu aroibada amukka hanna khurumjari